mayam ngasidi akhoi club ki member jing haitare ne maroi na nupi jing je hadi kaino da mapan da chathok na gi ba ama ma taw budagi akhoi ningon chakau da yahuk da kangbu do asi akhoi club ki oina ningon chakau je na atai mi yam yaw na te akhoi tara kun haitare adu kaino taw bane ningon chakau je na tamai chin mane adu yum dagi akhoi maroi ba member khara ka haitare kaino tawnare are thonga punare sidaidana I champut ka me aina irombaga champut ka sidagi purani ko aduga sidana ironbagi kaino hawai mangal lapu iron doine lapu soirugige sidana lapu ironbagi leire aduga aina sidanga sadi uli sidana torbot champut ki torbot phutlini kaino ne aham baidi moina akhoi uti oi thong o haibane ba ko sum hadi mingim khakta da kaino tawga yumang khakta da loina pulap mathen manga trukta thong le ring amna roi dongni na family oina chaung laibu junate mi amani laina bonina da uti thong o haibane aham da de akhoi da ada silaji uti thong budadi ma je khara master loire aduna kaino tawya de hojik lai khorami ko ma ado ma uti je kaya kaino tok din hai mana thong ga di mayam je haumandana amona mi atopana thong da chaning roi ma thong da chagi hairani na ma thong yadre aduna khoi irombaga champut ka da tare sida ngari singmai ngari ko ai induction je tu ka taw le re si induction semal abne na lupa chani pan chang si memne du cooker soje thangkat pada samai du khonge du masa kon masa gumba ising san ba khotpa di kem taw de ko samai cooker gumba thangkala kanda da taw cooker ji jo ahan bane induction ga chane laire ni cooker na bera ra induction na bera ra gyan ta dre sin horen chakau chopa silagi puno po ne me somdana blesi laikani ye blesi kari ye ino aeroplane ta bagi अच्छा जंगल दे एरोप्लेन काय ताबगी वीडियो येंगिबदो कदायने एरोप्लेन करमनो सिना तागरे सिदा जु तेकरे अदुगु सिदा ना पाइरे ओ पाइरे लेगा मखादा मु टेक पैनेबा अमा सिजिना कनानो मीम जु सि लैरिने हाय तोरमे हाय अच्छा हाय तोरिबा नहीं हाय तोबे सिदा मीम एरोप्लेन लाओ हाय सवैना एरोप्लेन कई हायबा एरोप्लेन ओ सवैना अच्छा एरोप्लेन लाओ हायबा मी नीम जु यावरे माइ जे जंगल ने सिजना सिने एरोप्लेन पाइरागा टिएगा तादुइने नहान अखोइने एरोप्लेन काइबगी वीडियो मिंगमिना बइबानी अदुगी दै सेमिने माइ जे मयाम तु सिदा लफु लेरे को लफु जे लेंदा हौरगे थेंग्रनी को युंगी चिंगी लफु दुने मयाम सोमदना सिला दुख थाग्रे अयुकी को ड्रेस चेंज तौरे आई थिंक खरे लुम्बा ड्रेस ओइगरे ngasiना पोलक तियन सावरसे अदुदि मीना कीबम यावरनि नंग खुनोक्तदि सुम किरो ओया ब्लेसी की टेबल जेमो कुकर की बॉक्स नंग टेबल सो लैदाइने सोंदा लै टेबल जिदि ये उया काइगिनो सोन सिजनदि अदुन नुवाइब्रा अच्छा कुकर अहन बलैरपगी बॉक्स अहन बंगाव अंगांगी को योआइना सोइ लफुजे यावरन तेमो थाबा पाबै चांगे थाबदो खितंग थाबदुना फैये अदुगा युंगना सोयुको नत्रदि हुइदेम सारा सोइबदो अदुदि मसिंग ओइना चलकनिबा ओके चप युंग खाइदा अदुदि सि यारबो ai ngasai ahamdadi khara paabne ko खितंग थाबदुना फैदि सिदि चिंगी पामलेबा पामले चिंगी लफुने ने याने सिदि बार लांग तुगिने हबा ओके चिंगी लफुजना बर तलेबा थामले दुदि नंग चांग नाइ बहैतरे सोइबदा अमतदि सोइदना अदे असीदे मैम सिना का हुंदोइरा सी मथकी मपान कनो de cover dune हुंदो अमता हुंदो पिया दे सिदे मकु सिदंग सिसि लौथोअ सी मुसुमोरि थी जिदि नंग केम तौरै मतोन जे सिसिदंग कथलो अदुदुगा अतुदि मकु सुमाइना सिदलगा दुनियाने अमता मांगहनदबा याबने चिंगी लफुदे मयाम कनो जे ngasi je akoi club ki ningon chakunebuko adudugi akoi nupa member jing je South X club ki haisini kaka Oliver oi de pangtho deba kana pangtho ka dena South X ki mda kana mem de no South X tu di mapon ne kana lege ba South X ta kaka kana lege kaka mem du kai ko ge habne yenga hairo anu upa kakka leide nataba akoi sattu pham je ma khangdare kaure ninjang lamjin chi na ba leibdo kanai mem de no
ꯑꯣ Kakak ꯀꯔꯤ Oliverda. ꯀꯀꯥ ꯑꯣꯂꯤꯚꯔ ꯑꯗꯨ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯅꯨꯄꯥꯈꯩꯅ ꯂꯣꯏꯅ ꯇꯧꯔꯁꯦ ꯉꯁꯤ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯒꯤ ꯉꯥ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯁꯨꯇꯤ ꯑꯩ ꯐꯪꯉꯦ ꯐꯖꯅ ꯁꯣꯏꯔꯤꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯏꯔꯣꯝꯕꯩ ꯃꯇꯥꯡꯗꯗꯤ ꯑꯩ ꯃꯣꯏ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇꯕꯤꯗ ꯈꯔ ꯆꯤꯇꯤꯡ ꯇꯧꯗ ꯌꯥꯔꯔꯣꯏ ꯅꯠꯇꯦ ꯉꯔꯥꯡꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯨꯄꯤꯈꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯠꯍꯜꯂꯦ ꯑꯗꯨꯗꯨꯒ ꯏꯔꯣꯟꯕꯒ ꯆꯝꯐꯨꯠꯀ ꯇꯧꯔꯛꯑꯣꯌꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅ ꯍꯥꯏꯕ ꯑꯗ ꯀꯀꯥꯅ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯌꯦ ꯃꯣꯏ ꯅꯨꯄꯥ ꯉꯥꯛꯇꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗꯨꯒꯤ ꯑꯩ ꯁꯨꯇꯤ ꯐꯪꯉꯦ ꯑꯗꯣ ꯂꯣꯟꯕ ꯃꯇꯥꯡꯗꯗꯤ ꯈꯤꯇꯪ ꯌꯥꯎꯗ ꯌꯥꯔꯣꯏꯌꯦ ꯉꯝꯃꯣꯏ ꯑꯩ ꯑꯝꯇ ꯌꯥꯎꯔꯣꯏ ꯈꯨꯠꯁꯦ ꯃꯣꯔꯣꯛ ꯁꯥꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯗꯤ ꯏꯔꯣꯟꯕ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯂꯣꯟꯗꯣꯏꯅꯦ ꯑꯗꯣ ꯅꯪꯅ ꯆꯥꯡ ꯀꯔꯤ ꯀꯔꯥꯗꯣ ꯍꯥꯏꯒꯗꯧꯅꯦꯕ ꯍꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏꯒꯦ ꯑꯗ ꯑꯩ ꯑꯝꯇ ꯌꯥꯎꯔꯣꯏ ꯅꯣꯏꯅꯅꯦꯕ ꯑꯩ ꯑꯝꯇ ꯌꯥꯎꯔꯣꯏ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯗꯨꯗꯤ ꯑꯣꯂꯤꯚꯔꯅ ꯃꯥꯅꯦ ꯆꯥꯕꯁꯨ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯒꯨꯝ ꯇꯧ ꯆꯥꯕ ꯈꯛꯇꯪ ꯑꯣꯏꯅꯤꯅ ꯍꯣꯔꯦꯟ ꯍꯥꯏꯕꯗꯣ ꯉꯥ ꯃꯔꯨꯒ ꯑꯃꯨꯛ ꯄꯜꯂꯗꯤ ꯅꯨꯄꯤꯈꯩ ꯅꯨꯡꯉꯥꯏꯇꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅ ꯅꯤꯉꯣꯜꯗ ꯀꯩꯝꯇ ꯇꯧꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯉꯥ ꯄꯤꯖꯔꯣꯏꯁꯦ ꯃꯔꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯀꯀꯥꯅ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯁꯣꯏ ꯂꯩꯔꯦ ꯁꯤꯒꯗꯤ ꯌꯥꯔꯝꯃꯅꯤꯀꯣ ꯌꯥꯔꯦ ꯑꯗꯨ ꯆꯥꯡꯗꯨ ꯇꯧꯔꯦ Kali thong dulu. ꯌꯥꯔꯦꯀꯣ ꯂꯐꯨꯁꯦ ꯑꯩ ꯁꯨꯝ ꯁꯣꯏꯈꯤꯗꯕꯅ ꯑꯩ ꯈꯪꯗꯦꯕ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯉꯥꯔꯤ ꯆꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯐꯨꯁꯦ ꯌꯥꯝꯕꯅꯤꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯀꯥꯝꯃꯒꯦ ꯑꯍꯥꯟꯕ ꯀꯥꯝꯕꯁꯤꯗꯅ ꯃꯪꯒꯟꯅꯦ ꯃꯣꯔꯣꯛ 30 ꯑꯃꯒ ꯑꯗꯒꯤ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯍꯥꯞꯄꯦ ꯑꯂꯨꯁꯤꯅ ꯑꯩꯅ ꯈꯤꯇꯪ ꯃꯐꯣꯟꯗꯣ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯆꯥ ꯑꯃ ꯍꯥꯞꯆꯜꯂꯦꯀꯣ ꯑꯅꯤꯔꯛ ꯁꯨꯕ ꯀꯥꯝꯕꯗꯨꯗꯅ ꯉꯥꯔꯤ ꯍꯥꯞꯄꯒꯦ ꯃꯌꯥꯝꯁꯤꯅ ꯑꯅꯤꯁꯨꯕ ꯂꯐꯨꯗꯨꯅꯤꯀꯣ ꯁꯦ ꯃꯌꯥꯝꯁꯤꯗꯅ ꯑꯅꯤꯁꯨꯕ ꯂꯐꯨ ꯀꯥꯝꯃꯦꯀꯣ ꯁꯤꯁꯤꯅ ꯉꯥꯔꯤ ꯌꯥꯎꯗꯕꯤꯅꯤ ꯉꯥꯔꯤ ꯌꯥꯎꯗꯕꯗ ꯁꯤꯗꯩ ꯈꯥꯏꯗꯣꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯦ ꯉꯥꯔꯤ ꯌꯥꯎꯗꯕꯤꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯉꯥꯔꯤ ꯌꯥꯎꯕ ꯑꯣ ꯉꯥꯔꯤ ꯁꯣꯝꯗ ꯍꯥꯞꯈ꯭ꯔꯕ ꯁꯤꯒꯤꯁꯤꯅ ꯉꯥꯔꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯉꯥ ꯆꯥꯗꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯁꯤꯂꯥꯅ ꯍꯥꯏꯈ꯭ꯔꯦꯌꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯂꯥꯁꯦ ꯃꯔꯛꯇ ꯈꯤꯇꯪ ꯌꯥꯎꯍꯟꯕꯅꯤꯀꯣ ꯃꯌꯥꯝ ꯊꯕꯛꯇꯤ ꯂꯐꯨꯒꯥꯇꯤ ꯑꯩ ꯂꯣꯏ ꯁꯣꯏꯕꯅꯤ ꯃꯌꯥꯝꯅ ꯅꯤꯉꯣꯜ ꯊꯕꯛ ꯁꯨꯍꯜꯂꯣꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯨꯏ ꯍꯥꯏꯔꯛꯀꯅꯤ ꯁꯤꯗꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯍꯦꯟꯅ ꯂꯧꯕ ꯇꯥꯔꯦ Ayah, estado bersuara deh. ꯅꯪꯒꯤꯗꯣ ꯈꯅ ꯍꯣꯔꯦꯟ ꯂꯐꯨ ꯏꯔꯣꯝꯗ ꯑꯩꯅ ꯈꯔ ꯌꯥꯝ ꯄꯤꯖꯔꯅꯤ ꯀꯩꯅꯣ ꯁꯤꯗꯩꯗ ꯂꯐꯨꯁꯦ ꯍꯩꯗꯣꯛꯑꯦ ꯐꯨꯠꯂꯒ ꯏꯔꯣꯟꯅꯕ ꯃꯆꯥꯛꯁꯦ ꯁꯤꯗ ꯍꯋꯥꯏ ꯃꯪꯒꯟꯅꯦ ꯂꯐꯨꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯉꯁꯤꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯕꯛꯀ ꯂꯩꯅꯕꯒ ꯃꯌꯥꯝꯒꯤ ꯍꯋꯥꯏꯖꯥꯔ ꯄꯨꯊꯣꯛꯄꯁꯦ ꯄꯨꯊꯣꯛꯑꯔꯣꯏꯒꯦꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔ ꯈꯛꯇꯪ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯀꯦꯖꯤ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯒ ꯑꯗꯒꯤ ꯑꯩꯈꯣই ꯀꯩꯅꯣꯒꯤ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤꯗꯣ ꯇꯧꯕꯤꯗ ꯌꯥꯗꯦꯅ ꯃꯥꯒꯤ ꯁꯤꯡꯉꯛꯄꯒ ꯑꯅꯤꯗꯨꯈꯛ ꯂꯥꯁꯇ ꯀꯩꯅꯣ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯦ ꯂꯩꯍꯧꯔꯣꯏꯗꯣꯔꯤꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯛꯇꯪ ꯂꯣꯜꯂꯒꯦ ꯈꯜꯂꯒ ꯑꯩꯈꯣꯏ ꯆꯥꯅꯕ ꯂꯩꯍꯧꯔꯣꯏꯗꯣꯔꯤꯕ ꯀꯩꯅꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯣ ꯐꯪꯗꯕꯅꯤꯅ ꯂꯥ ꯑꯣꯏꯅ ꯈꯤꯇꯪ ꯍꯦꯛ ꯍꯥꯞꯄꯅꯦꯕꯀꯣ ꯃꯅꯝ ꯅꯨꯡꯁꯤꯌꯦꯅ ꯂꯥꯒꯤ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯊꯣꯛꯑꯦ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯌꯦꯅ ꯑꯗ ꯀꯩꯅꯣꯗ ꯀꯃꯦꯟꯗ ꯀꯔꯤ ꯂꯧꯊꯣꯛꯄ ꯍꯩꯇ꯭ꯔꯦꯕ ꯑꯗꯨꯗ ꯄꯛꯏꯈꯩꯗꯨꯅ ꯑꯩꯈꯣꯏ ꯑꯣꯏꯇꯥꯔꯦꯅꯦ ꯁꯤ ꯂꯧꯊꯣꯛꯑꯔꯣꯏꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯣꯟꯕꯗ ꯑꯃꯨꯛ ꯌꯣꯟꯕꯗ ꯌꯥꯎꯈ꯭ꯔꯅꯤ ꯂꯥꯗ ꯄꯛꯄꯁꯤꯁꯨ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯋꯥꯏꯖꯥꯔꯗꯨ ꯀꯩꯅꯣ ꯇꯧꯒꯅꯣ ꯈꯣꯠꯀꯅꯣ ꯂꯥꯗ ꯍꯥꯞꯀꯅꯣ ꯈꯣꯠꯀꯅꯣꯅ ꯍꯥꯏ ꯑꯁꯤꯗ ꯄꯩꯁꯤꯅ ꯑꯩꯈꯣꯏ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯒꯅ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯌꯥꯎꯗꯅ ꯑꯣꯝꯃꯣ ꯂꯩꯇ꯭ꯔꯒꯅ ꯂꯥꯗꯤ ꯍꯥꯞꯀꯅꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗ ꯂꯥꯁꯦ ꯑꯩꯈꯣꯏꯗꯤ ꯃꯅꯝ ꯈꯔ ꯅꯨꯡꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯑꯦꯅ ꯍꯥꯞꯄꯅꯦ ꯑꯗ ꯂꯥ ꯍꯥꯞꯄꯗ ꯀꯔꯤ ꯀꯥꯏꯒꯦꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯂꯥꯁꯦ ꯌꯨꯝꯂꯣꯝꯗ ꯐꯪꯕ ꯂꯥꯗꯨꯅꯦꯕꯀꯣ ꯍꯩꯗꯤ ꯅꯠꯇꯦꯀꯣ ꯆꯪꯕꯤꯗꯨꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯂꯥ ꯍꯥꯞꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑோ ꯈꯪꯗꯕꯒꯤꯅꯦ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯞꯄꯅꯦꯀꯣ ꯁꯤꯒꯤ ꯑꯣꯝꯕꯁꯤꯗ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯕꯅꯤ나 ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥꯅ ꯐꯨꯠꯖꯜꯂꯛꯄꯒꯤ ꯍꯋꯥꯏꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯕ ꯁꯤ ꯑꯣꯏꯔꯗꯤ ꯃꯁꯛꯇꯣ ꯐꯖꯔꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯌꯥꯝ ꯐꯖꯅ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯐꯖꯔꯦ ꯉꯁꯤꯗꯤ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤꯅꯦ ꯑꯗꯨꯒ ꯃꯤ ꯑꯃ ꯇꯧꯕꯤꯗ ꯌꯥꯗꯦꯅ ꯌꯥꯝ ꯀꯟꯅ ꯁꯤꯡꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯈꯔ ꯑꯃ ꯄꯤꯅꯕꯒ ꯑꯩꯈꯣꯏ ꯆꯥꯅꯕꯒꯅꯦ ꯑꯗꯣ ꯑꯩꯈꯣই ꯆꯥꯅꯕꯁꯦ ꯂꯦꯝꯍꯧꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯂꯥꯗ ꯄꯛꯄꯁꯦ ꯇꯥꯍꯧꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯌꯣꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯡꯆꯥ ꯆꯥ ꯐꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯀꯣꯟꯅꯗꯕꯒꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯈꯪꯗꯦ ꯑꯗꯨ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯣ ꯂꯥꯒꯤ ꯋꯥꯐꯝꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯂꯥ ꯍꯥꯞꯄꯩ ꯀꯩꯅꯣ ꯇꯧꯗꯦꯅ ꯇꯦꯂꯪꯒꯥꯗꯣ ꯃꯉꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯒꯤꯗꯣ ꯃꯌꯥꯝ
mayam akhoi video loisilakpasida kainamtaka haijahouge akhoi gi video bu yam nungsina yengbiba akhoi gi ichan amakhak mamingna oinam sundari devi magi ju kainogi akhoi yumgi pochai yamna thai khotle ma Faridabad ta lei na takpire ko ado magi pochai thaba mayam do kanagumna akhoi gi kaino yumgi injang na pi chaninga gadi fresh oiba chaninga gadi magonda gi ju contact tawbu yagani ai contact number ju thonjara age aduga magi da phangdoriba poche ko hawai thampak leire hangam adagi maroi akhoi yanam nakupi leire ising tilhau awa phadigom aduga atai pochu mayam leyen haibane magi da adu akhoi gi phang poche mafam kano dagi direct loge hairagana RML hospital do RML hospital gi manaktagi adum lobo yarani contact number jida hana contact tawnaraga ko paw phawnaraga natraga na chathok chasinda pharak taraga jo khoi porter adum po thadok thajin tawraga adum magonda phone tawraga adum thalakpaju yarani aduna mayam kaino tawbiyo khoi gi yumgi aina hujik panjari minjang napi mayam adagi sidagi jo hena atopa injang napi kari kari pambige do magi contact number jida wari sanabiraga mayam kaino tawbiyo lawbiba yagani aduga makhan makhan nga ayaiba kari kara mayam ju thambane magi ado mayam si kaino tawbiro mayamna support tawbiro aduga magi item jingje kari kari ahawba yauge kari kari apamba yauge haido phone number do magi kaino jida phone number jida wari sanabiraga mayam ahawba do chabiro mayam ado ngasi gi video jidi matang sida loisalalage mathangi video do muk thengnarje mayam